ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯥꯏꯃꯨꯕꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯂꯝꯉꯥꯟꯕꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯃꯨꯕꯤ ꯀꯥꯂꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ ꯃꯇꯝꯗꯨ ꯅꯣꯡꯌꯥꯏꯒꯤ ꯄꯨꯡ 12:15 ꯆꯠꯂꯤ ꯈꯣꯏꯅꯤꯡ ꯂꯦꯞꯄ ꯂꯩꯇ ꯎꯡꯂꯤꯕ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯄꯥꯜ ꯊꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯏ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯃꯃꯤꯠ ꯑꯗꯨ ꯐꯥꯛꯂꯤ ꯄꯥꯡꯂꯒ ꯃꯣꯟ ꯃꯌꯥꯗ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯣꯕꯥꯏꯜ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯥꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯉꯥꯜꯂꯤꯕ ꯊꯥꯖꯒꯤ ꯐꯤꯉꯧ ꯐꯧꯔꯕ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯣꯕꯥꯏꯜ ꯑꯗꯨ ꯐ꯭ꯂꯥꯁ ꯀꯥꯞꯇ꯭ꯔꯤ ꯃꯈꯨꯠꯅ ꯑꯣꯏꯅ ꯄꯥꯏꯔꯒ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯇꯝꯅ ꯉꯥꯍꯧ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯝꯕꯜ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯄ ꯂꯣꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯑꯣꯟꯊꯣꯛꯄ ꯑꯃ ꯎꯔꯤ ꯃꯈꯣꯏꯒꯤ ꯃꯇꯩꯃ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯃꯇꯩꯃ ꯊꯣꯏꯕꯤꯗꯣ ꯃꯁꯥꯗ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯃꯨꯁꯨꯛ ꯃꯨꯅ ꯃꯀ꯭ꯂꯥꯛ ꯆꯥꯎꯅ ꯁꯥꯡꯂꯤꯕ ꯃꯁꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯨꯔꯤ ꯃꯗꯨ ꯎꯕꯒ ꯈꯣꯏꯅꯤꯡ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯂꯒ ꯃꯇꯩꯃ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇ ꯃꯌꯥ ꯎꯝꯁꯤꯟꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯖꯨꯝ ꯇꯧꯁꯤꯟꯗꯨꯅ ꯐꯣꯇꯣ 5-6 ꯀꯥꯞꯈꯤ ꯑꯁꯨꯝꯅ ꯐꯣꯇꯣ ꯀꯥꯞꯂꯕꯒꯤ ꯇꯨꯡꯗ ꯏꯃꯨꯡ ꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯤ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯈꯤꯕ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯊꯤꯡꯖꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯗꯨꯅ ꯃꯇꯩꯃꯒꯤ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯅꯤꯡꯁꯤꯡ ꯃꯃꯣꯟ ꯅꯣꯛꯂꯤ ꯇꯨꯝꯅꯤꯡꯂꯝꯕ ꯑꯗꯨꯁꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯑꯣꯟ ꯇꯧꯔꯒ ꯒꯦꯂꯔꯤꯗ ꯆꯪꯗꯨꯅ ꯃꯇꯩꯃꯒꯤ ꯃꯍꯥꯛꯅ ꯅꯝꯈꯤꯕ ꯃꯐꯤ ꯊꯣꯡꯗꯕ ꯐꯣꯇꯣ ꯑꯃꯗ ꯌꯦꯡꯂꯤ ꯃꯊꯪ ꯆꯤꯡꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯀꯣꯟꯕꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯒ ꯃꯃꯥꯏ ꯃꯃꯤꯠ ꯂꯧꯐꯝ ꯈꯪꯗ꯭ꯔꯕ ꯁꯛꯇꯝ ꯑꯃꯒ ꯂꯩꯔꯤꯕꯗꯣ ꯎꯔꯨꯔꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯈꯣꯏꯅꯤꯡ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯣꯕꯥꯏꯜ ꯑꯗꯣ ꯈꯪꯂꯪ ꯂꯪꯊꯣꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯔꯤꯝꯁꯀꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯋꯥꯔꯗꯇꯅꯤ ꯈꯣꯏꯅꯤꯡꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯅꯔꯤ ꯈꯣꯏꯅꯤꯡꯒꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯕꯒꯦ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯗꯤ ꯍꯟꯖꯤꯜꯂꯛꯎꯕ ꯃꯃꯥꯒꯤ ꯁꯣꯜꯂꯤꯕ ꯋꯥꯍꯩ ꯑꯁꯤ ꯊꯥꯔꯨꯔꯒ ꯃꯆꯥꯅꯨꯄꯥꯕꯨ ꯐꯥꯕ ꯌꯥꯎꯔꯤꯕ ꯕꯣꯏꯅꯥꯎꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯁꯨꯠ ꯉꯥꯡꯂꯤꯕꯗꯨꯕꯣ ꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯆꯥꯁꯤꯡꯅꯒ ꯃꯔꯣꯜ ꯑꯃ ꯉꯥꯎꯕꯒꯤ ꯉꯥꯎꯕ ꯑꯗꯨꯃꯛ ꯁꯣꯔꯣꯛ ꯇꯥꯈ꯭ꯔꯁꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯕꯣꯏꯅꯥꯎ ꯑꯗꯣ ꯏꯐꯤꯡ ꯏꯐꯥꯏ ꯑꯣꯏꯅ ꯊꯣꯛꯈꯤ ꯁꯥꯎꯅꯤꯡ ꯑꯁꯨꯝ ꯃꯈꯣꯡꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯔꯤꯝꯁꯀꯤ ꯒꯦꯠ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯒꯦꯠ ꯌꯧꯔꯛꯄꯗ ꯃꯅꯥꯛꯇ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯈꯝꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯧꯔꯛꯏ ꯃꯔꯨꯞ ꯕꯣꯏꯅꯥꯎ ꯁꯛꯈꯪꯗꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯂꯦꯞꯂꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯛꯂꯝꯃꯤ ꯕꯣꯏꯅꯥꯎꯅ ꯉꯛꯆꯥꯟꯅꯅ ꯂꯦꯞꯂꯒ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯏꯇꯥꯎ ꯑꯩ ꯅꯍꯥꯛꯀꯤ ꯅꯇꯧ ꯅꯤꯇꯥꯏꯅꯤꯅꯦ ꯈꯪꯗ꯭ꯔꯕꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯍꯦꯝꯂꯦꯠ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯏꯅꯥꯎꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯟꯊꯈꯤꯗꯨꯅ ꯃꯀꯥ ꯂꯥꯡꯂꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯌꯥ ꯏꯇꯥꯎ ꯊꯦꯡꯅꯈꯤꯗꯕ ꯀꯨꯏꯔꯦꯅꯦ ꯑꯩꯗꯤ ꯍꯦꯝꯂꯦꯠ ꯎꯞꯄꯗꯨꯗ ꯈꯪꯉꯨꯗ꯭ꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯇꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯗꯨꯗ ꯅꯤꯇꯥꯏꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯐꯅꯗꯤ ꯀꯨꯏꯔꯦꯕꯨ ꯏꯇꯥꯎ ꯊꯦꯡꯅꯈꯤꯗꯕ ꯑꯗꯣ ꯏꯇꯥꯎꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯔꯒꯦ ꯏꯇꯥꯎ ꯂꯝꯕꯤꯅꯤꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯁꯤꯗ ꯑꯅꯧꯕ ꯁꯦꯝꯒꯠꯂꯛꯂꯤꯕ ꯂꯩꯀꯣꯜ ꯃꯆꯥ ꯑꯁꯤꯗ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ
wari watai tausi itaw su pangkui kuibadi yaram loi hoi hoi itaw pangkui kuibadi yararoi adudi itaw gari sida hekta kakalone asumna hainaduna boinau su nitai gari maning aduda tunglami rimski nawa sagalakliba mi ngehak pothapam oiriba leikol macha adugi mamangda gari ado khamlaga mukoi anina ningthina sembal lodriba leikol aduda thariba phampham amada phamtharabi aduga boinauna aigi wadi nakan amaromda thamkisi itawna mafam masada lakliba sibu kana ngamdabu yawrgi madani taina nuklaga hospital da thengnabasidi atei hangadringai ana ayek hana hangnine ha itaw aigidi anaba yawbgi nateda aigi isanupido mafam sida hospital da leiraga dental tamliye adugi isanupi unaba laklibani ado itawgidi itaw aigidi konthokpada sarida aigi isanupado mafam ikhang khangdana wantharakpadagi gyan lakpada adumak mirol takhidre ihe konthokpani de itaw aduni he itaw hauji psychiatric ward ta leirakpa tha taruk muk surakle gyan ka tarini taw kaino de itaw mafam ikhang khangdana wantharakpa haisibo maiba maibiga amta yengrabro waridu kamai tobono marik chumna mukta lirune masidagi khoiningi mapa boinauna ahingda khoiningna kanna khanglaw lawbgi makholado tabada sensinduna yinglubada khoining magi phamung mathakta gyan mangduna taduna leiramba amati gyan lakmandabadagi hospital da pukhatuna laikat naraba matung gyan lakpadagi soron paron lonba horakpagi wari pumba lirami wari adu tarabagi tungda nitaina itaw gi angangdu aina khanbada laiwok tinokpa mali athubada amaibira ma phajna tanaraga yengthoknaba tawsi doctor da sum yengaga leiradi bera sodana karani itaw yengba yaba yenglabani maibi masing sure haiba yare karisu kanaba phangdreda zaban khara tha khayong khara lak hekta toi adubu karisu kanabadi phangde jantrada masing thiba warabani itaw phatriba phawbadi yengba tabrine ichani hudubu yaribro se itaw arubu wonane amukta gi hingsi kaisampata amaibi taruni haidana yamna haiba amaibi amalei mangodane amukta yenghalabati itaw soidana phagadra na khali kande taw kuitharabadine angangdo afaba woroi ngasi makchatuna yenglusi mamanaba dugi waduda boinaw mapukningda kaya thajaba ngamlamdi adubu mahaki matawna thajana yenghanninga haiba aduda hiktukpa ngamraduna yarami masidigi nitagi masanupi ado unaram laga kaisampata leiba amaibi taruni gi manakta tamna laklami asuna lakpana makoi maibi taruni gi yum yori maibi taruni unaba lakpa miyamna borlai khoirumbadu mangairi mi laklaga phamnanaba sangna thariba phak aduda makoi ani su phamthaduna haukraba amati lakadoriba punsigi wari kaya nungaiba kaya sanadura phamli nungmaijing nimit oibana karino mi phana yamnadi chilli pung 10 dagi maibi taruni gi sangai aduda miyam adubu loiba ngaibani adubu nimit junglaba matung pung ama taslakaba phawba mido panghan hanthadri matamna sum thengchilakba aduda chakhauksu saptra tawba horakpadagi makoi ani chaki hotel ama thiduna chak chaminari chak chana boinauna khali ngasi ayuki karigumba kharasu sarabaina tuminna phamlaga leibasi phawba lambada sidore adubu ngasaidagi laigi thorum tawduna leiribi ahal loribi ima amaibi adudi karisu mong hadana mahaki mathaw aduda ningthina tawri asi waramali miyuibage seba isorgi thogal haibado mukoi gumda dakina pibebu yamdi haidana mamal matiknaba hawnadeda asumna khangna leiringai matam masida nakanda phamliba mahaki matawna kadoroge taw saka chadridubo yinsang hotel sibu yutpa yadrabo asumna hairakpadai boinaugi tumduna manglamba mangnan adusu kaikrei boinauna yam hawde taw asumna saba thakpa loraduna machin maya ningthina tingthoklabagi tungda makoi ani amaibi tarunigi thariba phak aduda amuk laktuna phamthari chak hotel aduda matam kuina lokhibana karino
ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯄꯗ ꯂꯩꯍꯧꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯐꯅꯌꯥꯝꯗꯤ ꯍꯟꯊꯔꯝꯂꯤ ꯃꯤꯑꯣꯏ 5-6ꯃꯨꯛꯇꯃꯛ ꯉꯥꯏꯔꯝꯂꯤ ꯃꯈꯣꯏ 2-3ꯗꯒꯤ ꯇꯥꯗꯅ ꯁꯦꯕꯥꯔꯤ ꯂꯥꯛꯃꯤꯟꯅꯕꯒꯤꯁꯨ ꯑꯌꯥꯝꯕ ꯌꯥꯝꯕꯖꯥꯠꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯂꯣꯏꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯉꯥꯏꯍꯧꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤꯗ ꯉꯥꯏꯈꯣꯀꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯅꯃꯥ ꯑꯩ ꯏꯁꯤꯡ ꯌꯥꯎꯝ ꯑꯝꯇ ꯊꯛꯂꯨꯈꯤꯒꯦ ꯃꯗꯨꯗ ꯅꯤꯇꯥꯏꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤ ꯏꯃꯨꯡ ꯆꯪꯗꯨꯅ ꯏꯁꯤꯡ ꯊꯛꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯌꯦꯡꯒꯗꯣꯏꯁꯤꯕꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯁꯤꯗ ꯐꯝꯂꯨ ꯂꯥꯛꯑꯣ ꯑꯃꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯏꯅꯥꯎ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯂꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯃꯤꯡ ꯌꯨꯝꯅꯥꯛ ꯌꯦꯛ ꯑꯃꯗꯤ ꯂꯩꯐꯝꯅꯆꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯣ ꯃꯗꯨꯗ ꯕꯣꯏꯅꯥꯎꯅ ꯏꯃꯥ ꯑꯩꯒꯤ ꯃꯤꯡꯅ ꯌꯦꯟꯖꯦꯝꯕꯝ ꯕꯣꯏꯅꯥꯎ ꯌꯦꯛꯅ ꯂꯨꯋꯥꯡ ꯂꯩꯐꯝꯅ ꯀꯣꯡꯕ ꯎꯆꯦꯛ ꯀꯣꯟꯗꯒꯤꯅꯤ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯑꯃꯨꯛ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯅ ꯌꯦꯡꯒꯗꯕꯅꯣ ꯏꯕꯨꯡꯉꯣ ꯃꯁꯤꯗꯒꯤ ꯕꯣꯏꯅꯥꯎꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯈꯣꯏꯅꯤꯡꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤ ꯑꯗꯣ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯆꯥ ꯑꯁꯤꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯈꯤꯗ꯭ꯔꯕ ꯁꯔꯣꯏꯁꯤꯡ ꯑꯣꯛꯅꯔꯨꯕꯗꯒꯤ ꯃꯈꯣꯏꯅ ꯌꯦꯠꯇꯨꯅ ꯂꯩꯔꯦꯗꯅ ꯃꯍꯥꯛꯅ ꯑꯣꯛꯅꯔꯨꯔꯤꯕ ꯃꯇꯝ ꯑꯁꯤꯅ ꯀꯥꯂꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗꯅꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯌꯦꯠꯂꯤꯕ ꯂꯩꯃꯥꯡꯁꯤꯡ ꯑꯁꯤ ꯈꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯃꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯏꯅꯥꯎꯅ ꯑꯗꯣ ꯏꯃꯥ ꯑꯃꯥꯏꯕꯤ ꯃꯇꯝꯁꯤ ꯈꯔ ꯊꯨꯅ ꯇꯧꯕꯤꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯈꯨꯝꯃꯤ ꯅꯌꯥꯝ ꯐꯠꯇꯕ ꯄꯨꯝꯕ ꯁꯨꯅ ꯑꯣꯛꯅꯈꯤꯕꯅꯤꯅ ꯑꯣꯛꯅꯈꯤꯕ ꯅꯨꯃꯤꯠ ꯄꯨꯡꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯏ ꯈꯣꯏꯔꯝꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯅꯤ ꯏꯕꯨꯡꯉꯣ ꯐꯕꯒꯤ ꯃꯍꯨꯠ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯎꯈꯤꯕ ꯅꯠꯇ꯭ꯔꯒ ꯌꯥꯏꯕꯤ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣꯀꯣ ꯏꯕꯨꯡꯉꯣ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡ ꯕꯣꯏꯅꯥꯎꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯅꯤꯕꯦꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯅꯤꯕꯦꯛꯇꯒꯤ ꯂꯨꯄꯥ 500 ꯆꯞꯄꯤ 2 ꯁꯠꯂꯒ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯈꯣꯏꯔꯨꯝꯗꯨꯅ ꯀꯠꯂꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯕꯣꯏꯅꯥꯎꯒꯤ ꯃꯀꯣꯛꯇ 3 ꯅꯥꯟꯊꯕꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯈꯣꯏꯅꯤꯡꯗꯨ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯈꯔ ꯏꯔꯒ ꯆꯦꯒꯞ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯇꯨꯅ ꯌꯨꯝꯗ ꯄꯨꯊꯔꯛꯂꯤ ꯑꯗꯨꯕꯨ ꯈꯣꯏꯅꯤꯡꯗꯤ ꯃꯇꯣꯝꯇ ꯍꯦꯛ ꯊꯣꯛꯄꯒ ꯁꯣꯔꯣꯛ ꯂꯝꯖꯥꯎ ꯀꯩꯊꯦꯜ ꯌꯧꯔꯒ ꯍꯦꯛꯇ ꯂꯩꯔꯝꯕꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯕꯤ ꯃꯈꯣꯡꯗ ꯃꯈꯣꯡ ꯑꯗꯣ ꯄꯨꯜꯂꯒ ꯊꯝꯈꯤ ꯃꯍꯥꯛꯄꯨ ꯄꯨꯟꯕꯒꯤ ꯀꯞꯄ ꯂꯥꯎꯕ ꯑꯗꯨꯝꯗꯤ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯁꯤꯡꯅ ꯃꯄꯤ ꯁꯤꯡꯊꯗꯕ ꯌꯥꯎꯔꯝꯗꯦ ꯃꯍꯥꯛꯅ ꯃꯤꯔꯣꯟ ꯇꯥꯔꯛꯄꯗꯨꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯉꯥꯏꯔꯤꯕꯁꯤ ꯀꯥꯂꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏ ꯑꯣꯛꯅꯈꯤꯕ ꯄꯨꯡꯐꯝ ꯑꯗꯨꯃꯛꯇꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯌꯥꯡꯀꯣꯛꯇ ꯀꯕꯣꯛ ꯑꯐꯥꯕꯒꯤ ꯃꯊꯛꯇ ꯁꯤꯟꯗꯨꯔ ꯃꯍꯤ ꯈꯔ ꯊꯝꯂꯒ ꯑꯃꯗꯤ ꯀꯕꯣꯛ ꯑꯐꯥꯕꯒꯤ ꯑꯀꯣꯏꯕꯗ ꯈꯣꯏꯔꯨꯅ ꯁꯥꯕ ꯃꯤꯇꯝ 5 ꯑꯃ ꯊꯝꯂꯝꯃꯤ ꯃꯅꯥꯛꯇꯅ ꯈꯣꯏꯅꯤꯡꯕꯨ ꯃꯃꯥ ꯃꯄꯥꯅ ꯃꯈꯨꯠ ꯅꯥꯝꯃꯗ ꯐꯥꯗꯨꯅ ꯌꯨꯝꯒꯤ ꯈꯥꯡꯍꯟꯐꯝ ꯃꯄꯥꯗ ꯐꯝꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯄꯣꯠꯆꯪ ꯁꯨꯅ ꯌꯥꯎꯔꯕ ꯌꯥꯡꯀꯣꯛ ꯑꯗꯣ ꯈꯣꯏꯅꯤꯡꯒꯤ ꯃꯀꯣꯛ ꯃꯄꯥ ꯑꯣꯏꯔꯞꯅ ꯊꯝꯂꯒ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯆꯦꯡ ꯈꯩꯕꯒꯨꯝ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯈꯞꯄ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯅꯤꯡꯊꯤꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯂꯕ ꯈꯣꯏꯅꯤꯡꯗꯣ ꯃꯃꯤꯠ ꯑꯗꯨ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯄ ꯍꯧꯔꯛꯂꯤ ꯑꯃꯗꯤ ꯁꯣꯔ ꯃꯄꯤ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏꯗ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯨꯅ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯃꯩ ꯄꯨꯖꯥ ꯇꯧꯔꯒ ꯂꯩꯔꯝꯕ ꯊꯣꯏꯕꯤꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯥꯎꯔꯤꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯄꯨꯖꯥ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯕ ꯉꯝꯗꯗꯨꯅ ꯄꯨꯖꯥ ꯂꯦꯞꯂꯒ ꯃꯐꯤ ꯁꯦꯠꯆꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯂꯤ ꯈꯣꯏꯅꯤꯡꯅ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯈꯣꯏꯅꯤꯡꯒꯤ ꯃꯃꯥꯅ ꯀꯞꯅ ꯀꯞꯅ ꯃꯆꯥꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯃꯄꯥ ꯑꯗꯨꯁꯨ ꯑꯗꯨꯃꯉꯥꯏ
ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯁꯨ ꯌꯥꯡꯀꯣꯛꯇ ꯈꯞꯂꯤꯕꯗꯨ ꯌꯦꯡꯁꯤꯜꯂꯤ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯃꯥꯡ ꯈꯥꯏꯗꯣꯛꯂꯤ ꯂꯩꯇꯥꯏꯅꯕ ꯂꯣꯏꯔꯗꯨꯅ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯈꯣꯏꯅꯤꯡꯒꯤ ꯃꯁꯥꯗ ꯂꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯈꯣꯏꯅꯤꯡꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯖꯥꯏ ꯑꯃꯗ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯍꯥꯞꯂꯒ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨꯗ ꯑꯀꯟꯕ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯈꯣꯏꯅꯤꯡꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯥꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯈꯣꯏꯅꯤꯡ ꯑꯍꯨꯝꯂꯛ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯊꯦꯛꯀꯠꯂꯛꯇꯨꯅ ꯍꯛꯀꯥꯝ ꯀꯟꯅ ꯆꯜꯂꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯎꯏꯔꯤ ꯎꯏꯔꯤ ꯄꯥꯡꯂꯛꯇꯨꯅ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯍꯛꯀꯥꯝ ꯋꯪ ꯋꯪ ꯆꯜꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯋꯥꯁꯤꯜꯂꯤꯁꯤꯕꯣ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯏꯕꯦꯝꯃ ꯑꯉꯥꯡꯁꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯍꯟꯗꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯈ꯭ꯔꯣ ꯑꯁꯨꯝꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯒꯣꯜ ꯑꯗꯣ ꯁꯠꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯑꯍꯨꯝꯂꯛ ꯀꯣꯏꯅ ꯆꯠꯂꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯏꯕꯤꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯂꯒ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯈꯣꯏꯅꯤꯡ ꯙꯥꯔꯤ ꯃꯆꯤꯟꯗ ꯐꯝꯂꯒ ꯍꯩꯅꯧ ꯑꯁꯪꯕ ꯈꯔ ꯁꯣꯏꯔꯗꯨꯅ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯗꯨꯅ ꯃꯣꯟꯗꯥ ꯑꯃꯗ ꯆꯥꯔꯤ ꯃꯇꯝ ꯑꯁꯤꯗ ꯇꯨꯂꯁꯤꯕꯣꯡꯗ ꯂꯥꯏꯗꯨꯛ ꯊꯥꯜꯂꯤꯕ ꯊꯣꯏꯕꯤ ꯑꯗꯨ ꯎꯕꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯅ ꯍꯥꯏꯈꯤꯕꯗꯨꯁꯨ ꯃꯅꯥꯀꯣꯡꯗ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯂꯥꯏꯑꯣꯛꯅꯕꯗꯒꯤ ꯆꯍꯤ ꯑꯃꯃꯨꯛꯁꯤ ꯃꯤꯔꯣꯜ ꯇꯥꯗꯅ ꯂꯩꯔꯨꯔꯕꯅꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯦꯡꯅꯗꯨꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯔꯤꯕꯅꯤ ꯃꯇꯨꯡꯗꯗꯤꯅꯦ ꯑꯃ ꯃꯊꯦꯡ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯕꯗꯅꯦ ꯊꯣꯛꯂꯒꯅꯨ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯁꯤꯔꯕꯁꯨ ꯇꯤꯟꯂꯝ ꯂꯥꯏꯔꯝ ꯈꯪꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯃꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯀꯣ ꯑꯩꯅ ꯂꯥꯏꯑꯣꯛꯅꯈꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕꯅ ꯆꯨꯝꯃꯤꯅ ꯑꯩꯁꯨ ꯑꯁꯨꯝꯅ ꯍꯦꯛ ꯈꯟꯕꯒ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯇꯩꯃ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯊꯣꯏꯕꯤ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯅꯣꯡꯈꯠꯂꯛꯄꯗ ꯃꯃꯥꯡꯃꯛꯇꯗ ꯈꯣꯏꯅꯤꯡꯅ ꯄꯤꯁꯨꯝ ꯑꯅꯤ ꯁꯝꯅꯕ ꯃꯈꯩ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯦꯞꯂꯝꯂꯤꯕ ꯈꯨꯂꯦꯞ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯏ ꯑꯗꯨꯒ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯑꯃꯨꯛ ꯋꯥꯈꯜ ꯆꯣꯏꯕ ꯍꯧꯔꯛꯑꯕꯣ ꯅꯪꯕꯣ ꯈꯣꯏꯅꯤꯡꯅ ꯀꯔꯦꯝꯅꯕ ꯃꯤꯅꯨꯞ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯃꯤ ꯉꯥꯎꯗꯦꯗ ꯏꯇꯩꯃ ꯉꯁꯤꯗꯤ ꯏꯇꯩꯃ ꯑꯣꯏꯅ ꯑꯃꯨꯛ ꯉꯥꯎꯍꯟꯒꯦ ꯇꯧꯕꯅꯤ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯌꯥꯔꯦ ꯋꯥꯆꯣꯏ ꯉꯥꯡ ꯂꯩꯔꯅꯨ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯅꯪꯕꯣ ꯃꯥꯡꯒꯣꯜꯗ ꯑꯣꯏꯅ ꯀꯥꯔꯨꯛꯁꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯣ ꯍꯧꯒꯠꯂꯒ ꯆꯠꯄ ꯍꯧꯏ ꯈꯣꯏꯅꯤꯡꯁꯨ ꯃꯇꯨꯡꯗ ꯉꯥꯡꯗꯨꯅ ꯏꯟꯅꯔꯤ ꯏꯇꯩꯃ ꯅꯨꯡꯁꯥꯗꯤ ꯁꯥꯏ ꯍꯥꯏꯕꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯌꯥꯏꯐꯧ ꯐꯧꯔꯒ ꯂꯥꯏ ꯅꯤꯡꯕꯗꯤ ꯏꯪꯊꯝ ꯆꯟꯕ꯭ꯔꯣ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯌꯥꯔꯦ ꯑꯉꯥꯡ ꯅꯪ ꯁꯤꯗꯅꯦ ꯊꯥꯔꯤꯕ ꯃꯣꯔꯥꯁꯤꯗ ꯐꯝꯃꯝꯃꯨ ꯈꯣꯏꯅꯤꯡꯁꯨ ꯐꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥ ꯍꯤꯒꯠꯄꯗꯤ ꯂꯦꯞꯂꯝꯗꯦ ꯊꯣꯏꯕꯤꯁꯨ ꯈꯣꯏꯅꯤꯡꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯃꯥꯏꯗ ꯐꯝꯊꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯈꯪꯍꯪ ꯍꯪꯂꯛꯏ ꯏꯇꯩꯃꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯉꯥꯎꯔꯒ ꯐꯩꯔꯒ ꯆꯠꯈꯤꯕ ꯃꯤꯁꯤ ꯄꯨꯟꯅ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯒꯦ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯃꯤ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯕꯗꯨꯕꯣ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯏꯌꯥ ꯏꯌꯥ ꯇꯧꯔꯤꯗꯨꯅ ꯑꯗꯨꯝ ꯄ꯭ꯔꯃꯥꯟ ꯑꯣꯏꯖꯔꯕꯅꯤ ꯑꯁꯦꯡꯕꯗꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ ꯊꯣꯏꯕꯤꯗꯨ ꯈꯔ ꯁꯥꯎꯅ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯍꯥꯏ ꯈꯣꯏꯅꯤꯡ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯅ ꯕꯗꯅꯥꯝ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯣ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯇꯞꯊꯧ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ ꯃꯃꯥꯡ ꯆꯍꯤꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯏꯇꯩꯃꯅ ꯄꯨꯈ꯭ꯔꯤ ꯃꯇꯥꯏꯗ ꯅꯁꯥꯗ ꯐꯤ ꯊꯣꯡꯗꯨꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯐꯣꯇꯣꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯇꯣ ꯑꯗꯣ ꯎꯠꯂꯛꯏ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯃꯨꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯨꯟꯕꯗꯤ ꯅꯪꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯤꯡꯅꯔꯝꯕꯗꯣ ꯀꯣꯛꯂꯦ ꯅꯔꯥꯜ ꯂꯩꯇꯕ ꯅꯪꯉꯣꯟꯗꯅꯦ ꯑꯩ ꯑꯋꯥꯕ ꯄꯤꯕ ꯄꯥꯝꯗꯦ ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯐꯣꯇꯣꯗꯣ ꯀꯛꯈ꯭ꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯖꯠꯅ ꯍꯦꯟꯅ ꯂꯨꯕꯅꯤꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯐꯥꯎꯕ ꯁꯤꯡꯅꯔꯛꯄ ꯌꯥꯏ ꯑꯗꯣ ꯑꯩ ꯇꯧꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯍꯧ
Wadu tabada khuningna hera itaima adum na kadi kihan khagalakanuda adu waragana itei mana igi sor salaga halasu akaisu kaide itei magi photo asisu haujibak social media da upload tawkhage wadu tabta thoibina iba pakhatlaka nati bungo khuning ibani mangnya mamin na bagi mahut nati ma wa ma haigese ta aina lai sanari base ingonda phatna patawba nati aingonda mina ne laksaba ngamdana bani nangna lai una khibadudi ne tinmu lai musingdo nangna thinarubadagini aina nati ko lai sanaraga ne nahangna apa mapamba aning bado pangthokpa tawba ngamgadari ne thoibi ki wadu tabata khuningna adudi teima aisu lai sanaba tambiu thoibina ho phare adudi nang ngak leiramuko asi haraga imungda sangki aduga ka amada thamliba upu adudagi lairik amanba ama lokthoi aduga nokphet tawna asumna khali aigi aronba si kanana sukhung tanaba gidamak nahak nasana nasabu mangna ba thorang biragi lairik asigi lai asi sanabada phattabadagi phatraba lai asina nang buhatbadi soidrabani asi khalaga momon noki wari asigi ahan batangkak matang asida loijari wari asida soikhiba lankhiba wahi wata khibik tabiri basingna pukchel chauna ngapigani mayam boroi bada amukka hana khoiron jari